Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maruoiba pau. Manipuri territorial integrity thugainaba honarakpada karigumba hiram amatada BJP na compromise tawroi sambit patra. Manipuri territorial integrity thugainaba honarakpada karigumba hiram amatada BJP na compromise tawroi amadi mapalamdagi Manipurda changsilakpa illegal infiltration sing athingba thamduna action lawgani haina BJP gi Northeast in charge Dr. Sambit Patra na phongdokre. Manipur gi oiraliba political crisis asina maram oiraga N Biren Singana Chief Minister famdagi resign tawkraba matung ngarang India gi President Draupadi Murmu gazette thoktuna Manipurda Article 356 of the Indian Constitution gi makhada Manipurda President rule thamkibaga loinana Manipur Legislative Assembly suspended animation na thamkraba matung BJP Northeast in charge Dr. Sambit Patra amadi news agency amaga hakthengna unaba amadi mahangna Manipurda President rule chanarabasu kanagumba amatana Manipur gi territorial integrity thugaina ba honarakpada karigumba hiram amatada BJP na compromise tawroi amadi mapalamdagi Manipurda changsilakpa illegal infiltration sing athingba thamduna action lawgani loinana Manipurda thubada santi hanjilakna ba honagani haina phongdokhi. Khulngakpa mari commando na fajinkre. Ngarang dagi state asida president rule hek thamjin khibaga loinana security force na lokhatuna lakpa section tharang sing adugi mathakta hena kanba section tharang sing lokhatpaga loinana khulngakpa amadi lalhaubalup singi cadre kaya fagatpaga loinana khusukulai kaya sufagat krihari ngase yupung 10 makhairom taba duaida Thobal district Herok part 2 litan makhong dagi Thobal police commando gi team amana khulngakpani haiba naha mari faduna pukrihari commando na faduna pukhiba naha mari aduna Dukan amadagi ising lainaba honaringaida commando gi team amana fakhibani hairi thaudo odo hek thokhibaga maikai adongi yamnaba maira paibi singna commando na fakhiba khulngak pasing faba yaroi haiduna irang horakpaga loinana fajin kraba khulngak pasing condition amata yauduna thado haiduna Hairok police station na thomjinki. President rule na Waroisin Oiba Yaroi thamoi sengba political will mathau tai irom Sarmila Governor da piriba power adumak Manipur gi ningthau da piduna amatoiba punbagi symbol oina thabak tohon pham thoi. Manipurda President role thamjinbana state asida tholiba irang asigi Waroisin Oiba Yaroi thamoi sengba political will mathau tai haina Manipurdagi afaspa laukthokadabani haina chahi 13 chara helamlaba civil right activists irom chanur Sarmilana phongdokre. PTI na khanana lauba telephonic interview amada irom Sarmilana phongdokhibada irang na soalaba state asida amuk hanna ingtapa hanjilaknaba thamoi sengba political khongthang ama mathau tai. Nauna mikal pangthokpanadi asengba ahongba adu purakpa ngamloi hairaduna Manipur gi ningthauda governor da piriba power adumak piduna amata oiba apunbagi symbol ama oina thabak tonghannaba wafam suggestion oina thamki. Irom Sarmilana makhatan high president rule thammana state asida tholibi irang asigi Waroisin adu natte khongthang asi Manipur gi miyamna kaidawnungda pamde adubunga masi hojikti tasengna thoklarabανina center gi maikaidagi maru oina mayum makai thadoktuna lanjinaraklabasing mahosagum tangdu leitana lehanaba khongthang lokhalakpa oisanu hojik state asida thoklibi irang asigi Waroisin prokpa ngamnaba miteinaga amadi kuki kanglupki mute sing yawba intra-state mini assembly semnaba wafam hodokhi atopa mikhal ama pangthokpana asengba ahongba adu purakpa ngamloi masigi mahuta Manipur gi ningthaubu hojik governor da piriba power aduga chap manana piduna amuk hanna amato oiba apunbagi symbol ama oina leibinaba haifam toi haiki. Manipur da tholiba Kangluk ki irang asiga chap manana Uttar Pradesh Maharashtra natraga Madhya Pradesh kumba achauba state singna thoklamlabadi center na hojik tumina leishilaba sigumna leishinba ngamlamlagadra haiba wang thamki. Manipur haukiba chahi ani rom asi tangdu leita daba phibam amada mai hona chakli adubu center na thabak amata paikhatana tumina yengduna leiri asigumba crisis asi matam asuk sangna Mumbai natraga Delhi gumba city singda thoklamlabadi kari oiramgani. Manipur asi leba asigi mataida leirambana Northeast state asigidama kanasu nachungda bani region asi chakot tharang singda sizinaramba yaba lupa crore kaya insurgency thengnabagi mingda lemna manghali haiki. Center gi khongthang achumba oidre Prime Minister Narendra Modi tongan state amadi leba kaya da chali adubu Manipur da di chatri mahak democratic oiba mawngda leba asigi luchingba oina khankhibani. Manipur gi irang asi chahi ani yausilakle adubu mahak hojik fawba state asida chatri karigumba asigumba phibam asi
ꯃꯦꯟꯂꯦꯟ ꯁ꯭ꯇꯦꯠ ꯑꯃꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯩꯔꯝꯂꯣꯏ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯌꯥꯡꯁꯤꯜꯂꯝꯂꯕꯗꯤ ꯍꯥꯟꯅꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯞ ꯃꯥꯟꯅꯅ ꯁꯦꯟꯇꯔꯕꯨ ꯃꯁꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗꯦ ꯍꯥꯏꯈꯤ꯫